Hello, my YouTube family, Manipurihommaker channel na mayambu karamna okjari. Ngasi chinghi phutlaga lujabgi kannaba karam mana masing hapaya bage tudagi once Amuktang chinghi se phutlaga tha manga tru kamaine store tawraga fajana lujaba agadagi haibadu utjarake. Ado mayam video se karigumba kitang nungaiba kannaba phawbiragadi makhagi like ki button do like amtang nambiramo aduga subscribe tawbidribasingna subscribe tawsanbiramo. Chenghi akhoi local gi chinghi do adu oina tawbiyo superfine tawbiganu ko duna chinghi se aina ayuk ne nungdang ne hujik ayuk ki ne ahum laki lausalle Amuktang phutpa sida khara yamna phutlaga store ta hongnaba do mana masing mayam se hapjalage mathang si se hekru mana ne akhoi gi hekru gi mahai do sogairaga hapasu yai ko duna hekru mana sina akhoi gi cham se muhalle duragi ti asin bagi saruk tuna amot akai su ko alli ne ba therapy bi khara maga hapjalage therapy bi sisu medicinal plant ne masina chinghi de so dum yam molan bane dui mathakta khoi kok che yamne ingal laga I nungchit sengdo e pha halle hai cham Kendanaba pungdon ye maton khara maga hape duragi yempat khara maga hapjalage yempet se khoi gi thaina apo matang athoige di yairong ga thongbada dum khoi gi wainam da kitang salaga dum thomaga yairong ga lokthokpada sinarami ko tuna ma se kok ta yam phale hai khongjai na pi khara maga hapage khongjai na pi si su manam yam nungsi aduga ma se conditioner gi type ne mon la holle ma su samda aduga hebi mana khara maga hapjalage hebi mana se su medicinal plant ne koi yumjeng bada kai da kok luja hanbado hebi mana kai ka chinghi se phutlaga I nungsi chengdo alle ne ma sina koi kok se ingal laga ko yam phale hai duragi di chinghi yamna maru oiba sangbrai mana khara ma hapjalage manam che khut nung si ma phutringai da sodum nung si ma se manam yam nung si duragi di yenjin khara ma ga hapjalage yenjin se karumba akhoi hair dyeing tawba mingo miyoi sing da di hampi kanu akhoi hair dyeing tawraga di ma sina maju do yang ko an bane ba duna koi thau deba thaurek amor akai da di ang kok po yenjin china do sumaina mathak makha Amuktang on thoga kya se medium flame da thammaga makhung khumjalaga minute manga truk sawallaga loire ado chinghi se aidi akhoi gi summer gi matam che sumaina wan Amuktang phutlaga dum summer gi matam che tha manga tu adum lujai marak ta adum marak ta shampoo su lujara su adogi di aigi samche yamna phabagi wadi nate adugo imana bolakpadagi lairi se adum kaidana lairi chanupi phawbale sabi pharabane do jing mine manga truk sure mulle chinghi se yam phajana mulle manam chu khunung si ma loire aduna jik ma se gas off tawraga ingal laga thammage yam phajana ingal laba matungda store tawdoine chahi kudingi hair straightening chu tawe ba ise adubu chinghi se dum marak ta lujabani na sam se kian ba khotpa amate he tawde to makhoi nupi gi laiteng ni sam se yamna maru oi ko tuna sam se chu ton tawda ba yade duna shampoo jo marak ta lujara su chinghi se khara dum lujabiyo sam yam phabane kok su ing bane ado sumaina khudai apaba amda phajana chumthoga bottle da hanjalaga freeze da thamdoine aduna akhoi gi lujagadaba pungai mu pung watlingai da akhoi gi room gi temperature da ngaktang thammaga dum lujaba yare dum chap chabane kaim tawdabane nungsa ga chaba sida yam nungai bane aduga ingba yadaba oragadi irujabagi isinga chabado aduga ngatang phatlau thambiyo yam thuna dum chabane ado aigi nungshira viewers sing aigi video bu aigi channel bu support tawbiba oina like amatang di nambiramo ngasi gi di video se matang sida loisalage bye bye